ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯦꯀ꯭ꯔꯨ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯂꯕ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯍꯦꯟꯅ ꯀꯤꯅꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯗꯨꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯈꯥꯏꯒꯠꯅꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯈꯥꯏꯒꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯣ ꯇꯨꯡꯁꯤꯟꯕ ꯉꯝꯂꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯪꯒꯣꯏꯗ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯐꯝꯗꯨꯅ ꯋꯥ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯁꯜꯂꯛꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ꯫ ꯑꯃꯥꯏꯕ ꯃꯪꯒꯤꯅꯁꯨ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯀꯔꯤ ꯃꯈꯥ ꯇꯥꯅ ꯇꯧꯁꯤꯒꯦ, ꯅꯍꯥꯟ ꯍꯥꯏꯅꯕ ꯋꯥꯐꯝꯗꯨ ꯌꯥꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯪꯒꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯕꯗꯨꯗꯤ ꯀꯤꯕꯅꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯂꯩꯇ ꯇꯨꯡꯁꯟꯖꯔꯒ ꯑꯩꯈꯣꯏ ꯄꯨꯖꯔꯛꯂꯤꯕꯅꯤ꯫ ꯁꯦꯟꯐꯝꯕꯨ ꯀꯌꯥꯅꯣꯅꯦ? 50,000ꯅ ꯍꯥꯏꯅꯈꯤꯕꯗꯨ? ꯐꯔꯦ ꯃꯗꯨꯕꯨ ꯂꯩꯔꯕꯗꯤ ꯌꯥꯔꯒꯅꯤ꯫ ꯂꯩꯀꯥꯏꯒꯤꯅꯤ, ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯅ ꯉꯝꯕ ꯍꯥꯏꯕꯕꯨ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯠꯊꯣꯛꯄ ꯊꯥꯗꯣꯛꯄ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯗꯨ ꯅꯠꯇꯕꯗ ꯃꯣꯏꯒꯤ ꯕ꯭ꯔꯖ ꯁꯤꯡꯖꯪ ꯒꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯂꯥꯏ ꯇꯤꯟ ꯐꯖꯅ ꯈꯪꯕ ꯑꯃꯥꯏꯕꯁꯤꯡꯅ ꯉꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯁꯦꯟꯐꯝꯗꯨ ꯁꯣꯝ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯤꯟꯅꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯂꯧꯕ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯤꯀꯣ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯎꯍꯟꯕꯤꯔꯅꯨꯗ, ꯑꯣꯖꯥ ꯃꯥꯏꯕꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯇꯥꯏꯅꯕꯤꯈ꯭ꯔꯣ꯫ ꯐꯔꯦꯅꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯊꯣꯛꯄ ꯂꯩꯇꯥꯏꯅꯔꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯈꯣꯜ ꯑꯍꯧꯕ ꯗꯣꯟꯒꯨꯝꯕꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ, ꯄꯨꯡꯒꯨꯝꯕꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯀꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯝ ꯍꯦꯟꯗꯨꯅ ꯊꯣꯛꯂꯨꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯃꯤꯠꯇꯨ ꯈꯛꯇꯒꯤꯔꯥ, ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯛꯇꯒꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯪꯉꯤꯗ, ꯅꯣꯡꯉꯥꯜꯂꯕꯗꯤ ꯂꯣꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯍꯦꯛ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯅꯥꯁꯨ ꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯦꯟꯐꯝꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯪꯒꯤꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥꯗꯣ ꯊꯝꯃꯤ, ꯑꯗꯨꯒ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯊꯤꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯩꯁꯥꯗꯣ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯤꯔꯗꯨꯅ ꯄꯩꯁꯥꯗꯨ ꯁꯨꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯚꯛꯇꯤ ꯀꯠꯂꯝꯂꯒ ꯆꯠꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄꯁꯤ ꯉꯁꯤꯒꯤ ꯁꯦꯟꯒꯥꯝ ꯃꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯄꯨꯂꯞ ꯄꯤꯔꯛꯄꯗꯤ ꯊꯦꯡꯅꯗ꯭ꯔꯤꯍꯩ꯫ ꯐꯔꯦ 50 ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯌꯦꯟꯅꯖꯔꯣꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕ, 50 ꯂꯧꯈ꯭ꯔꯕꯗꯤ 10,000 ꯈꯛꯇꯅꯤ ꯂꯦꯝꯍꯧꯔꯤꯁꯤ꯫ 10,000ꯗꯨꯅ ꯑꯩꯈꯣꯏ 10 ꯀꯝꯗꯧ ꯌꯦꯟꯅꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, 500 ꯊꯨꯡꯅꯔꯤꯕꯗꯨꯗꯤ? ꯑꯣꯖꯥ ꯃꯥꯏꯕ, ꯃꯗꯨꯗꯤ ꯌꯥꯝꯃꯟꯗꯦꯗ, 1,000 ꯐꯥꯍꯜꯂꯨ꯫ ꯐꯔꯦ ꯑꯗꯨꯒꯅꯦ, ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗꯕ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯌꯥꯝꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯐꯥꯖꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ, ꯍꯥꯏꯕꯗꯤ ꯊꯥ 4-5 ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯈꯨꯡꯒꯪꯗ ꯇꯧꯕꯗꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯦ꯫ ꯚꯥꯞ ꯇꯥꯏ ꯍꯥꯏꯔꯒ ꯅꯈꯣꯏꯒꯤ ꯊꯕꯛꯇ ꯑꯁꯣꯏꯕ ꯍꯦꯛꯇꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯉꯍꯥꯟꯁꯨ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯟꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨ ꯆꯣꯗꯅ ꯆꯪꯂꯒ ꯄꯨꯂꯤꯁꯅ ꯐꯥꯗꯅ ꯂꯣꯛꯀꯞ ꯌꯧꯈꯤꯕꯗꯨ ꯅꯈꯣꯏ ꯀꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯁꯤꯒꯤ ꯃꯨꯊꯤ ꯊꯤꯕꯁꯦ ꯁꯤꯅ ꯃꯤꯒꯤ ꯒꯝꯂꯥꯗ ꯀꯥꯎꯔꯨꯕꯗꯩꯅꯤ꯫ ꯇꯧꯅꯤ ꯇꯧꯅꯦꯕ꯫ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯁꯦꯝ ꯁꯥꯎ, ꯑꯩ ꯏꯃꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤ ꯏꯃꯨꯡꯂꯣꯝꯗ
ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯏꯉꯣꯕꯗꯨ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ, "ꯍꯥꯏ ꯏꯉꯣꯕ, ꯑꯣꯖꯥ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯝꯂꯤꯕ ꯃꯍꯩꯁꯤ ꯐꯅꯗꯤ ꯅꯤꯡꯊꯤꯅ ꯇꯝꯂꯦ꯫ ꯅꯪꯕꯨ ꯊꯣꯏꯗꯣꯛꯅ ꯏꯈꯪ ꯈꯪꯗꯕ꯭ꯔꯥꯅꯦ? ꯍꯥ, ꯑꯩꯅ ꯇꯥꯛꯄꯁꯤ ꯚꯥꯞ ꯇꯥꯗꯕ꯭ꯔꯣ? ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯇꯥꯖꯩꯗ꯫ ꯑꯣ, ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯃꯤꯇꯤꯡ ꯇꯧꯕꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯨ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯅ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯃꯌꯥꯝꯅ ꯌꯥꯔꯗꯤ ꯌꯥꯏꯌꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯥꯏꯔꯨ ꯀꯣ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯕꯅꯤ꯫ ꯑꯩꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯟꯊꯠꯂꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯗꯦꯗꯅꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯍꯦꯛ ꯌꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯡꯐ ꯐꯔꯣꯏꯀꯣ꯫ ꯑꯗꯨ ꯑꯣꯖꯥ, ꯃꯈꯣꯏꯅ ꯑꯣꯖꯥ ꯃꯪꯒꯤ ꯑꯗꯨꯅ ꯑꯃ ꯄꯜꯂꯤ, ꯃꯁꯤꯅ ꯀꯝꯗꯧꯕ? ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯆꯨꯝꯅ ꯍꯧꯖꯒꯗꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯃꯈꯣꯡ ꯑꯣꯏꯍꯜꯂꯦꯗꯅ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ, ꯃꯍꯥꯛꯅ ꯂꯥꯏꯁꯤꯡꯗꯨ ꯀꯦꯀ꯭ꯔꯨ ꯃꯈꯣꯡꯗ ꯁꯥꯟꯅꯕꯒꯤ ꯋꯥꯔ? ꯍꯣꯏꯅꯦ, ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯃꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯂꯥꯏ ꯂꯩꯕ ꯃꯐꯝꯗ ꯆꯪꯂꯨꯔꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯗꯅ ꯍꯥ? ꯃꯥꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯁꯨꯝꯗꯧꯔꯣ, ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯗꯤ ꯂꯥꯛꯈꯤꯒꯅꯨ꯫ ꯑꯩ ꯍꯟꯗꯛꯁꯦ ꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯀꯌꯥ ꯏꯆꯪ ꯆꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯗꯁꯨ ꯄꯨꯛꯅꯤꯡꯁꯤ ꯆꯪꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯇꯥꯛꯅꯤꯡꯗꯕ, ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ, ꯇꯌꯥꯡ ꯇꯁꯣꯏꯅꯕꯒꯨꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯆꯍꯤ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯂꯒꯅꯨꯀꯣ꯫ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯪꯅ ꯇꯝꯖꯔꯨꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯇꯝꯖꯒꯦ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯈꯟꯅꯁꯤꯅꯦꯀꯣ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕు ꯑꯩ ꯑꯇꯣꯞꯄꯗ ꯀꯩꯁꯨ ꯆꯠꯆꯔꯣꯏ꯫ ꯑꯩꯅ ꯈꯪꯗꯕ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯔꯛꯇ ꯍꯪꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯍꯣꯏ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯊꯣꯛ ꯇꯤꯟꯊꯧ ꯇꯧꯕ ꯃꯇꯝꯗ ꯈꯪꯂꯛꯇꯕ, ꯍꯩꯔꯛꯇꯕ, ꯈꯔ ꯒ꯭ꯌꯥꯟ ꯃꯝꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒ ꯑꯗꯨ ꯇꯥꯟꯅꯁꯤ, ꯑꯩꯒꯤꯗ ꯂꯥꯛꯎꯀꯣ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ, ꯍꯛꯆꯥꯡꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯏꯉꯣꯕ ꯃꯈꯣꯏꯅ ꯐꯛ ꯊꯥꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯐꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯊꯅꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯉꯣꯕꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯄꯨꯕ ꯈꯥꯎ ꯑꯗꯨ ꯃꯅꯤꯡ-ꯇꯨꯡꯗ ꯌꯥꯟꯁꯤꯜꯂꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯏꯉꯣꯕꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯈꯤꯕ ꯑꯗꯣ ꯁꯣꯝꯗ ꯌꯥꯏꯐꯕꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯎꯔꯔꯣꯏꯗꯕꯅꯤ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯤ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ꯫ ꯀꯣꯛ ꯌꯥꯟꯊꯠꯂꯒ ꯂꯣꯏꯔꯕ ꯄꯣꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯎꯔꯨ ꯋꯥꯔꯨ ꯐꯨꯛꯄ ꯉꯝꯕ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃ ꯀꯧꯗꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯣ ꯃꯍꯥꯛ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯁꯣꯏꯗꯅ ꯅꯣꯡꯂꯩ-ꯅꯨꯡꯁꯤꯠ ꯑꯃ ꯀꯧꯔꯒ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯣ ꯍꯨꯝꯗꯣꯛꯍꯟꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯪꯒꯤ? ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯟ ꯂꯥꯡꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯍꯦꯟꯖꯤꯟꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦꯀꯣ꯫ ꯑꯣꯖꯥ, ꯍꯥꯠꯇꯣꯛꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯍꯥꯠꯇꯣꯛꯂꯣꯏꯁꯨ ꯍꯥꯏ, ꯑꯗꯨꯒ ꯊꯋꯥꯏ ꯃꯔꯦꯜ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯤꯗꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤꯅꯦ ꯑꯣꯖꯥ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗꯅꯤ꯫ ꯊꯋꯥꯏ ꯃꯔꯦꯜ ꯑꯗꯨ ꯃꯈꯣꯏꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯕꯨ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫
ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯍꯦꯛ ꯇꯧꯗꯕꯗ ꯑꯩꯍꯥꯛꯅ ꯃꯈꯣꯏꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨꯀꯣ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯔꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯏꯔꯨꯖ ꯃꯥꯏꯊꯖꯒꯗꯕꯅꯤ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯄꯥ ꯆꯨꯝꯗꯅ ꯀꯔꯣꯔ ꯄꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯈꯨꯜꯂꯕ ꯏꯃꯨꯡꯗꯒꯤ ꯂꯧꯔꯤꯕ ꯁꯦꯟꯐꯝ ꯃꯌꯥꯝꯁꯤ ꯌꯥꯝꯗꯤ ꯑꯣꯈꯥꯛ ꯆꯥꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯈꯨꯠꯇꯗꯤ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧꯏ ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕꯖꯥꯠꯅꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯣꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯃꯥꯏꯕ ꯀꯌꯥꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯪꯂꯤꯕ ꯈꯣꯠꯂꯤꯕ ꯇꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯄꯩꯁꯥꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯂꯨꯄꯥ 100ꯇꯪ ꯄꯨꯁꯜꯂꯒꯅꯦ ꯆꯍꯤ 3 ꯁꯤꯖꯤꯟꯅꯧ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯅꯦꯀꯣ ꯀꯥꯟꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯪꯒꯤꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯥꯁꯜꯂꯛꯂꯤ ꯌꯥꯏꯐꯕ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯃꯍꯥꯛꯄꯨ ꯑꯃꯥꯏꯕ ꯇꯝꯕ ꯆꯍꯤ ꯑꯃꯗꯤ ꯂꯥꯛꯂꯒꯅꯨ ꯍꯥꯏꯔꯛꯂꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯗ ꯇꯝꯒꯦꯁꯨ ꯇꯝꯃꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯤ ꯑꯩꯅ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯏꯉꯣꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯪꯒꯤ ꯄꯥꯝꯕꯤ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯣꯏꯅ ꯌꯥꯟꯊꯠꯂꯨꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯩꯗꯧꯃꯥꯏ ꯇꯧꯔꯒ ꯀꯔꯝꯕ ꯇꯧꯔꯒ ꯌꯥꯟꯊꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯈꯣꯡꯅ ꯈꯨꯠꯅ ꯌꯥꯟꯕ ꯌꯥꯕꯁꯨ ꯅꯠꯇ ꯀꯔꯝꯕ ꯇꯧꯈꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯊꯥꯡꯅ ꯇꯦꯛ ꯌꯥꯜꯂꯒ ꯌꯦꯡꯉꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯀꯦꯀ꯭ꯔꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯃꯥꯏꯕ ꯃꯪꯒꯤꯗꯣ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯈꯔꯒ ꯂꯣꯏꯅꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯁꯤꯠ ꯁꯦꯡꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯏꯉꯣꯕꯅ ꯑꯥꯔ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐꯩ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯪꯍꯧꯔꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯂꯨꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯅꯈꯣꯏ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏ ꯅꯌꯨꯝꯗ ꯍꯟꯅꯔꯣ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯣꯠꯅꯍꯧꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯇꯣꯝꯇ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯉꯣꯕꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯔꯤ ꯁꯣꯝꯗꯗꯤ ꯑꯃꯥꯏꯕ ꯃꯪꯒꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄꯨꯕꯅ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯂꯨꯗ꯭ꯔꯤ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯧꯊꯣꯛꯄ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯉꯣꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯪꯒꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯆꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯏꯉꯣꯕꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯅ ꯅꯤꯄꯥ ꯃꯆꯥ ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ ꯑꯩꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯉꯁꯤ ꯑꯩꯁꯦ ꯈꯨꯜ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯄꯪꯌꯦꯠ ꯌꯦꯠꯂꯛꯀꯅꯨꯀꯣ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯤꯕꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯧꯔꯤꯕ ꯕꯔꯖꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯀꯗꯥꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡ ꯃꯗꯨ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨꯕꯣ ꯃꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯅꯈꯣꯏ ꯃꯤꯆꯝ ꯑꯃꯅ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯩꯈꯣই ꯈꯛꯇꯅ ꯌꯦꯡꯒꯗꯕꯅꯤ ꯑꯣꯖꯥ ꯃꯪꯒꯤ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯪꯒꯤꯒꯤ ꯑꯁꯤꯒꯨꯝꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯖꯔꯛꯇꯦ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯐꯠꯇ ꯂꯧꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏ ꯁꯥꯟꯅꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯥꯏꯅꯕ ꯂꯩꯀꯥꯏꯗ ꯋꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯑꯣꯖꯥꯗꯒꯤ ꯈꯔ ꯇꯝꯕ ꯇꯥꯔꯦ ꯀꯔꯤ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯂꯥꯏ ꯁꯥꯟꯅꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯂꯩꯀꯥꯏ ꯑꯣꯠꯄ ꯒꯥꯏꯗꯅ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯉꯕ꯭ꯔꯣ ꯈꯪꯖꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯅꯤ ꯑꯗꯨ ꯈꯪꯂꯒ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯑꯗꯣꯝꯅ ꯈꯟꯕꯤꯈꯤꯒꯅꯣ ꯑꯣꯖꯥ ꯃꯪꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯣꯖꯥꯅ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯗꯣ
ꯁꯤꯗ ꯍꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯧꯔꯣꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯂꯩꯀꯥꯏ ꯇꯥꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯩ ꯆꯠꯆꯔꯒꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯃꯪꯒꯤ ꯃꯁꯤꯃꯗꯤ ꯈꯪꯖꯟꯕꯤꯌꯨ ꯑꯣꯖꯥ ꯃꯪꯒꯤꯅ ꯁꯅꯥꯗꯧꯅ ꯂꯥꯠꯆꯔꯤꯕ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯦ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯃꯪꯒꯤꯅ ꯊꯦꯡꯒꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯉꯣꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ ꯏꯉꯣꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯤꯗꯣ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯁꯣꯝ ꯂꯩꯔꯛꯂꯣꯝꯗ ꯍꯜꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯂꯩꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯍꯜꯂꯨꯒꯗꯕꯁꯨ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯦꯛ ꯍꯜꯍꯟꯈꯤꯔ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯅꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯗꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯟꯈ꯭ꯔꯦꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯍꯜ ꯃꯇꯝꯒ ꯑꯣꯏꯔꯛꯄꯒ ꯃꯁꯛꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯛꯀꯗꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯐꯩ ꯉꯁꯤ ꯑꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯇꯣꯞꯄ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯕꯨꯠ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯕꯗꯣ ꯂꯦꯞꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯂꯥꯏꯒꯤ ꯆꯥꯛꯊꯥ ꯈꯔ ꯄꯤꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯏꯉꯣꯕ ꯑꯔꯥꯞꯄꯗꯒꯤ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯉꯣꯕꯅꯁꯨ ꯑꯃꯥꯏꯕ ꯃꯪꯒꯤꯒꯤ ꯃꯌꯨꯝ ꯑꯗꯣ ꯈꯪꯗꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯤ ꯃꯪꯒꯤꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯈꯪꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯏꯉꯣꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯏꯉꯣꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗ ꯍꯥꯏꯅꯖꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯖꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯗꯨꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯍꯣꯝꯗꯣꯛꯇꯨꯅ ꯄꯨꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯈꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯏꯉꯣꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕ ꯏꯉꯣꯕꯗꯨ ꯐꯤꯃꯔꯣꯟ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯑꯁꯣꯝꯅ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯏꯉꯣꯕꯅ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣ ꯏꯉꯣꯕ ꯀꯔꯤꯅꯣ ꯅꯪ ꯉꯁꯤꯗꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒꯨꯝ ꯇꯧꯋꯤꯗ ꯀꯩꯗꯧꯔꯦ ꯑꯁꯦꯡꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯖꯥꯗ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯕ ꯑꯣꯖꯥ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯅꯪꯒꯤꯁꯤꯕꯣ ꯑꯣꯖꯥ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯒ ꯊꯦꯡꯅꯖꯔꯦ ꯀꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅꯩ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯑꯣ ꯃꯇꯧ ꯀꯔꯝꯕ ꯊꯦꯡꯅꯕꯅꯣꯅꯦ ꯑꯣꯖꯥ ꯃꯍꯥꯛꯅ ꯀꯦꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯅ ꯊꯦꯡꯅꯖꯕꯅꯤ ꯉꯥꯏꯈꯣ ꯅꯪꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯈꯤꯕ꯭ꯔꯣ ꯁꯥꯟꯅꯈꯤ ꯑꯣꯖꯥ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯀꯦꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯩꯅ ꯌꯥꯟꯊꯠꯂꯒꯅꯤ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯒꯅꯤꯗꯅ ꯍꯥꯏꯔꯝꯕꯅꯤ ꯅꯪꯕꯨꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯉꯝꯂꯣꯏ ꯅꯪꯅ ꯄꯥꯡꯊꯣꯛꯅꯕꯗꯤ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯐꯔꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯧꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯑꯩ ꯇꯥꯛꯂꯒꯦꯀꯣ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯏꯐꯕꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛ ꯈꯔ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯏꯉꯣꯕꯗ ꯄꯤꯔꯤ ꯁꯦ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯅꯍꯥꯛꯅ ꯄꯥꯔꯦ ꯍꯥꯏꯔꯒ ꯃꯁꯤꯗꯒꯤ ꯅꯍꯥꯛꯅ ꯂꯧꯅꯤꯡꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯀꯥꯟꯅꯒꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯧꯁꯜꯂꯨꯀꯣ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯣ ꯃꯁꯤꯁꯤ ꯄꯥꯕ ꯂꯣꯏꯔꯒ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯍꯣꯏ ꯑꯗꯨꯒ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯒꯅꯨ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯂꯒꯅꯨꯀꯣ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯒꯦ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯉꯣꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯊꯕꯛ ꯊꯧꯔꯝ ꯉꯥꯛꯇꯃꯛ ꯆꯥꯎꯅ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯏꯉꯣꯕꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯈꯩ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯛꯄꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ
ꯊꯥ ꯑꯃꯁꯦ ꯃꯪꯒꯤꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯒꯤꯗꯤ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯄꯨꯡꯐ ꯐꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯡꯐ ꯐꯈꯤꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯑꯃꯥꯏꯕ ꯃꯪꯒꯤꯕꯨ ꯍꯟꯅ ꯊꯥꯒꯠꯅꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯀꯦꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯣꯝꯇ ꯐꯥꯎꯕ ꯊꯦꯡꯅ ꯃꯝꯅ ꯆꯠꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯑꯃꯠꯇ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗꯗꯤ ꯏꯉꯣꯕꯗꯣ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯊꯋꯥꯏ ꯆꯪꯅ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯍꯩꯔꯦ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯍꯩꯔꯕꯒꯤ ꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯉꯣꯕꯗꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯝꯖꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯥꯏꯐꯕꯕꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯈꯪꯍꯟꯗꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯒꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯅꯤꯡꯖꯔꯛꯄ ꯋꯥꯐꯝꯅꯤ ꯃꯁꯤꯗꯒꯤꯗꯤ ꯏꯉꯣꯕꯅ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯒꯗꯕ ꯄꯣꯠꯁꯛꯁꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯣꯖꯥꯅ ꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯉꯍꯥꯟꯋꯥꯏ ꯍꯥꯏꯈꯤꯕꯗꯨ ꯂꯧꯕ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯄꯣꯠꯁꯛꯅꯤ ꯃꯇꯧ ꯀꯔꯝꯅ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯆꯠꯇꯨꯅ ꯑꯩꯅ ꯂꯧꯔꯨꯒꯅꯤ ꯑꯣ ꯑꯩꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯏꯉꯣꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯆꯤꯡꯂꯣꯝꯗ ꯆꯠꯅ ꯋꯥꯈꯜ ꯇꯧꯅ ꯁꯨꯝ ꯂꯥꯛꯂꯝꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯝꯁꯤꯡ ꯑꯁꯦ ꯆꯤꯡꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯇꯦꯟꯁꯤꯟꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯉꯩ ꯂꯝꯗꯤ ꯈꯔ ꯇꯦꯟꯁꯜꯂꯤ ꯑꯗꯨꯕꯨ ꯇꯦꯟꯁꯜꯂꯤꯕ ꯂꯝ ꯑꯗꯨ ꯐꯥꯎꯕꯗ ꯆꯠꯂꯕꯗ ꯅꯣꯡ ꯑꯃꯅꯗꯤ ꯍꯥꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯏꯉꯣꯕꯅ ꯃꯁꯤꯗꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯈꯨꯠꯇ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛꯅ ꯄꯣꯛ ꯑꯁꯨꯝ ꯐꯨꯔꯤ ꯑꯁꯨꯝꯅ ꯈꯨꯕꯥꯛꯅ ꯐꯨꯔꯒ ꯃꯈꯣꯡ ꯑꯗꯨꯅꯁꯨ ꯂꯩꯃꯥꯏꯗ ꯗꯝ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯉꯣꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯔꯥꯎꯈꯤꯕꯅ ꯂꯣꯏꯔꯦ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯤꯔꯤ ꯄꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯕ ꯁꯒꯣꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯏꯉꯣꯕꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥꯡꯖꯤꯡ ꯆꯤꯡꯗꯣꯟ ꯇꯝꯅ ꯑꯁꯨꯝ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯃꯤꯅꯤꯠ 3 ꯐꯥꯗꯦ ꯊꯥꯡꯖꯤꯡ ꯆꯤꯡꯗꯣꯟ ꯌꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯈꯜꯂꯤ ꯑꯣ ꯂꯝꯁꯨ ꯇꯦꯟꯁꯜꯂꯦ ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯁꯤꯁꯨ ꯊꯧꯕꯁꯤꯗ ꯀꯌꯥꯗꯤ ꯊꯨꯅ ꯌꯧꯈ꯭ꯔꯕ ꯑꯗꯨꯕꯨ ꯑꯣꯖꯥꯅ ꯄꯥꯝꯂꯤꯕ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯍꯩꯕꯨ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯃꯃꯤꯡꯇꯅꯤ ꯈꯪꯕ ꯑꯩꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯀꯔꯤ ꯀꯝꯗꯧꯔꯒ ꯈꯪꯒꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯅ ꯍꯩ ꯑꯃꯥꯏꯕ ꯃꯆꯥ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯑꯗꯨꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯕꯣ ꯑꯩ ꯅꯣꯡꯉꯥꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯦ ꯁꯨꯞꯅꯒꯤ ꯃꯤꯀꯨꯞ ꯈꯔ ꯈꯛꯇꯒꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯊꯪ ꯁꯤꯖꯤꯟꯅꯅꯤꯡꯉꯤ ꯍꯥꯏꯔꯒꯁꯨ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯑꯩꯕꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯀꯗꯕꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯐꯒꯅꯤ ꯁꯒꯣꯜ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯉꯣꯕꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯤꯕ ꯂꯥꯛꯂꯤꯕ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯔꯤꯕ ꯅꯥꯕꯦꯞ ꯃꯄꯥꯜ ꯍꯥꯏꯔꯤꯕꯗꯣ ꯁꯒꯣꯜ ꯑꯗꯨꯗ ꯇꯥꯛꯂꯤ ꯑꯗꯨꯝꯅ ꯅꯥꯕꯦꯞ ꯃꯄꯥꯜꯒꯤ ꯎꯍꯩ ꯑꯗꯨꯒꯤ ꯃꯍꯩ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯋꯥꯅ ꯊꯤꯔꯤꯕꯅꯣ ꯅꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯕ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯍꯧꯖꯤꯛ ꯁꯒꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯅꯪꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯗꯨꯅ ꯄꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯎꯅꯤꯡꯕ ꯄꯣꯠ ꯎꯕ ꯉꯝꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯗꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯅꯥꯕꯦꯞ ꯃꯄꯥꯜ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨ ꯍꯧꯔꯦ ꯑꯗꯨꯒ ꯃꯍꯩꯁꯨ ꯌꯥꯜꯂꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯥꯕꯦꯞ ꯃꯄꯥꯜ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯅꯥꯕꯦꯞ ꯃꯄꯥꯜ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯇꯃꯛ ꯋꯥꯡꯉꯤ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯎꯍꯩ ꯑꯃꯈꯛꯇꯪꯁꯨ ꯄꯥꯜꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯅꯝꯗꯨꯅ ꯈꯣꯏꯔꯝꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯅꯥꯕꯦꯞ ꯃꯄꯥꯜꯒꯤ ꯎꯍꯩ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ
ꯑꯉꯥꯡꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯎ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯤꯀꯨꯞ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯒꯣꯜ ꯑꯗꯨꯅ ꯐꯔꯦ ꯑꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯍꯟꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯔꯛꯎ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯋꯥꯏꯈ꯭ꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯣ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯆꯧꯕ ꯑꯃ ꯑꯣꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯏꯉꯣꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯅ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯑꯆꯝ ꯆꯝꯕ ꯑꯃꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯑꯃꯠꯇ ꯅꯠꯇꯦ ꯇꯁꯦꯡꯅ ꯑꯣꯏꯕ ꯉꯝꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯍꯦꯟꯅ ꯄꯥꯅꯤꯡꯕ ꯄꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯏꯁꯦ ꯑꯩꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯥꯕꯦꯠ ꯃꯄꯥꯜ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯒꯣꯜꯗꯨꯁꯨ ꯆꯠꯍꯟꯈ꯭ꯔꯕ ꯐꯔꯦ ꯑꯩ ꯏꯁꯥꯃꯛ ꯑꯣꯏꯅ ꯈꯣꯡꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯏꯉꯣꯕꯅ ꯌꯥꯏꯐꯕ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯉꯣꯕꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯌꯥꯏꯐꯕꯗꯣ ꯃꯄꯥꯟꯂꯥꯡꯗ ꯇꯞꯅ ꯊꯣꯔꯛꯏ ꯃꯍꯥꯛꯁꯨ ꯏꯉꯣꯕꯒꯤ ꯈꯣꯟꯖꯦꯜ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯏꯉꯣꯕꯗ ꯌꯦꯡꯂꯒ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦꯕ ꯑꯣꯖꯥ ꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯥꯏꯐꯕꯗꯣ ꯀꯔꯤꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯏꯉꯣꯕꯗꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯎꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗꯒꯤ ꯈꯣꯡꯀꯥꯞ 2-3ꯗ ꯊꯥꯡꯕꯗ ꯉꯥꯏꯔꯤꯕ ꯏꯉꯣꯕꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯣꯡꯒꯥꯜ ꯂꯥꯟꯈꯤꯕꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯃꯤꯔ ꯂꯥꯏꯔ ꯑꯗꯨꯒ ꯄꯤꯔꯝꯂꯤꯕꯁꯤꯅ ꯀꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯥꯕꯦꯠ ꯃꯄꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯕꯗꯒꯤ ꯃꯍꯥꯛꯅ ꯍꯩꯌꯨ ꯌꯥꯗ꯭ꯔꯕ ꯃꯍꯩ ꯀꯌꯥ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯍꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯅ ꯑꯁꯤꯒꯨꯝꯕ ꯃꯍꯩ ꯑꯃ ꯍꯩꯔꯛꯄꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯌꯥꯏꯐꯕꯁꯨ ꯏꯃꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯪꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 4ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ